ꯂꯝꯗꯝ ꯑꯁꯤꯗ ꯇꯪꯗꯨ ꯂꯩꯇꯥꯕ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕꯗ ꯌꯦꯠꯂꯤꯕ ꯃꯇꯝ ꯄꯨꯝꯕꯗ ꯀꯥꯡꯈꯣꯡ ꯆꯥꯏꯅ ꯂꯩꯕ ꯄꯥꯝꯕ ꯃꯤꯑꯣꯏꯁꯤꯡꯗꯒꯤ ꯆꯦꯛꯁꯤꯟꯃꯤꯟꯅꯁꯤ ꯍꯥꯏꯅ ꯂꯝꯂꯥꯏ ꯀꯦꯟꯗ꯭ꯔꯒꯤ ꯑꯦꯝ.ꯑꯦꯜ.ꯑꯦ. ꯀꯦ.ꯑꯩꯆ. ꯏꯕꯣꯝꯆꯥꯅ ꯅꯣꯡꯄꯣꯛ ꯁꯟꯖꯦꯝꯕꯝ ꯈꯨꯜꯂꯦꯟꯗ ꯄꯥꯡꯊꯣꯛꯈꯤꯕ ꯅꯩ ꯆꯦꯠꯅ 4.0 ꯀꯦꯝꯄꯦꯟꯒꯤ ꯊꯧꯔꯝꯗ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯖꯦꯟꯗꯔ ꯏꯀ꯭ꯋꯦꯂꯤꯇꯤ ꯑꯃꯗꯤ ꯋꯤꯃꯦꯟ ꯑꯦꯝꯄꯥꯋꯔꯃꯦꯟꯠꯀꯤ ꯑꯦꯋꯦꯔꯅꯦꯁ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯣꯏꯅ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯔꯨꯔꯦꯜ ꯂꯥꯏꯚꯂꯤꯍꯨꯗ ꯃꯤꯁꯟꯒꯤ ꯃꯈꯥꯗ ꯖꯦꯟꯗꯔ ꯑꯦꯟড ꯁꯣꯁꯤꯌꯦꯜ ꯗꯦꯚꯂꯞꯃꯦꯟꯠ ꯀꯣꯑꯣꯔꯗꯤꯅꯦꯇꯤꯡ ꯀꯃꯤꯇꯤ ꯇꯈꯦꯜ ꯖꯤ.ꯄꯤꯅ ꯁꯤꯟꯗꯨꯅ ꯄꯥꯡꯊꯣꯛꯈꯤꯕ ꯊꯧꯔꯝ ꯑꯗꯨꯗ ꯁꯣꯁꯤꯌꯦꯜ ꯁꯥꯏꯟꯇꯤꯁꯠ ꯗꯣꯛꯇꯔ ꯙꯅꯕꯤꯔ ꯂꯥꯏꯁ꯭ꯔꯝ, ꯇꯈꯦꯜ ꯖꯤ.ꯄꯤꯒꯤ ꯍꯥꯟꯅꯒꯤ ꯄ꯭ꯔꯙꯥꯟ ꯑꯦꯝ. ꯅꯤꯡꯊꯦꯝ, ꯁꯟꯖꯦꯝꯕꯝꯒꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯂꯩꯀꯥꯏꯁꯤꯡꯒꯤ ꯃꯩꯔꯥ ꯄꯥꯏꯕꯤ ꯂꯨꯞꯁꯤꯡꯒꯤ ꯂꯨꯆꯤꯡꯕꯤꯁꯤꯡ, ꯚꯤ.ꯑꯦꯜ.ꯑꯦꯐ.ꯀꯤ ꯂꯨꯆꯤꯡꯕꯤꯁꯤꯡꯁꯨ ꯁꯔꯨꯛ ꯌꯥꯈꯤ꯫ ꯊꯧꯔꯝꯒ ꯃꯔꯤ ꯂꯩꯅꯅ ꯏꯕꯣꯝꯆꯥꯅ ꯃꯈꯥ ꯇꯥꯈꯤꯕꯗ ꯂꯝꯗꯝ ꯑꯁꯤꯗ ꯇꯪꯗꯨ ꯂꯩꯇꯥꯕ ꯄꯨꯔꯛꯅꯕꯒꯤ ꯈꯣꯡꯊꯥꯡ ꯑꯃ ꯑꯣꯏꯅ ꯁꯦꯟꯇꯔꯅ ꯁꯤꯟꯗꯨꯅ ꯍꯥꯟꯅꯗꯒꯤ ꯎꯅꯕ ꯌꯥꯔꯝꯗꯕ ꯆꯤꯡ ꯑꯃꯗꯤ ꯇꯝꯒꯤ ꯕꯤ.ꯖꯦ.ꯄꯤꯒꯤ ꯑꯦꯝ.ꯑꯦꯜ.ꯑꯦꯁꯤꯡ ꯄꯨꯟꯅ ꯁꯔꯨꯛ ꯌꯥꯕ ꯃꯤꯐꯝ ꯑꯃ ꯗꯦꯜꯂꯤꯗ ꯄꯥꯡꯊꯣꯛꯈꯤ꯫ ꯃꯤꯐꯝ ꯑꯗꯨꯗ ꯂꯨꯞ ꯈꯔꯅ ꯄꯨꯟꯕꯗ ꯌꯥꯎꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯑꯊꯤꯡꯕ ꯂꯩꯔꯕꯁꯨ ꯑꯗꯨꯃꯛ ꯁꯔꯨꯛ ꯌꯥꯈꯤ꯫ ꯃꯤꯐꯝ ꯃꯇꯨꯡꯗꯁꯨ ꯑꯦꯝ.ꯑꯦꯜ.ꯑꯦꯁꯤꯡ ꯑꯗꯨꯒꯤ ꯃꯥꯌꯣꯛꯇ ꯋꯥꯐꯝ ꯀꯌꯥ ꯐꯣꯡꯗꯣꯛꯅꯔꯤ꯫ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤꯅ ꯂꯝꯗꯝ ꯑꯁꯤ ꯆꯔꯥꯡꯅꯅꯕ ꯁꯤꯜꯂꯤꯕ ꯑꯁꯤ ꯀꯅꯥꯅꯅꯣ ꯍꯥꯏꯕ ꯇꯥꯛꯆꯔꯦ꯫ ꯅꯥꯀꯜ ꯑꯃꯗꯅ ꯗꯦꯜꯂꯤ ꯃꯤꯐꯝꯅ ꯀꯔꯤ ꯀꯥꯟꯅꯩ, ꯂꯩꯉꯥꯛ ꯃꯨꯊꯠꯂꯣ, ꯅꯧꯅ ꯏꯂꯦꯛꯁꯟ ꯇꯧ ꯍꯥꯏꯗꯨꯅ ꯏꯔꯥꯡ ꯁꯥꯒꯠꯄ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ ꯀꯌꯥ ꯑꯃꯁꯨ ꯂꯩꯔꯤ꯫ ꯍꯩꯔꯣꯛꯇ ꯃꯤꯂꯤꯇꯔꯤ ꯑꯦꯛꯁꯔꯁꯥꯏꯖ ꯇꯧꯖꯕ ꯑꯗꯨ ꯐꯧꯕꯥꯛꯆꯥꯎꯗ ꯀꯨꯀꯤꯅ ꯅꯣꯡꯃꯩ ꯀꯥꯞꯊꯔꯛꯂꯒ ꯍꯩꯔꯣꯛꯇ ꯑꯣꯄꯔꯦꯁꯟ ꯇꯧꯔꯦ ꯍꯥꯏꯅ ꯇꯣꯉꯥꯟꯕ ꯃꯥꯏꯀꯩ ꯑꯃꯔꯣꯝꯗ ꯄꯨꯊꯣꯛꯅꯕ ꯍꯣꯠꯅꯕꯁꯨ ꯌꯥꯎꯔꯤ꯫ ꯑꯁꯨꯝꯅ ꯃꯔꯝ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃꯗꯒꯤ ꯏꯔꯥꯡ ꯁꯥꯒꯠꯅꯕ ꯍꯣꯠꯅꯕꯒꯤ ꯃꯍꯨꯠꯇ ꯅꯥꯀꯜ ꯑꯅꯤꯃꯛꯅ ꯇꯪꯗꯨ ꯂꯩꯇꯥꯕ ꯄꯨꯔꯛꯅꯕ ꯂꯝꯕꯤꯔꯣꯝꯗ ꯆꯪꯁꯤꯟꯃꯤꯟꯅꯕꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯔꯒꯅꯤ꯫ ꯀꯅꯥꯒꯨꯝꯕ ꯐꯨꯔꯨꯞ ꯑꯃꯒꯤ ꯃꯤꯑꯣꯏ ꯑꯃꯅ ꯑꯔꯥꯟꯕ ꯇꯧꯔꯛꯄꯗ ꯃꯍꯥꯛꯀꯤ ꯐꯨꯔꯨꯞ ꯄꯨꯝꯕꯅ ꯑꯔꯥꯟꯕ ꯑꯗꯨ ꯇꯧꯕꯅꯤ ꯍꯥꯏꯅ ꯍꯥꯏꯕꯒꯤ ꯃꯍꯨꯠꯇ ꯃꯍꯥꯛ ꯃꯁꯥꯒꯤ ꯃꯔꯅꯥꯏ ꯑꯣꯏꯅ ꯅꯠꯇ꯭ꯔꯒ ꯃꯍꯥꯛꯀ ꯃꯔꯤ ꯂꯩꯅꯕ ꯂꯨꯞ ꯑꯃꯅ ꯇꯧꯕꯅꯤ ꯍꯥꯏꯅ ꯄꯨꯊꯣꯛꯂꯒ ꯑꯔꯥꯟꯕ ꯇꯧꯕꯁꯤꯡ ꯃꯤꯌꯥꯝ ꯃꯔꯛꯇꯒꯤ ꯈꯟꯗꯣꯛꯅꯕ ꯍꯣꯠꯅꯕꯁꯨ ꯃꯊꯧ ꯇꯥꯏ꯫ ꯂꯥꯟ ꯈꯨꯗꯤꯡꯃꯛ ꯑꯔꯣꯏꯕ ꯅꯥꯏꯒꯅꯤ, ꯐꯨꯔꯨꯞ ꯀꯌꯥꯅ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕ ꯂꯝꯗꯝ ꯑꯁꯤꯗ ꯐꯨꯔꯨꯞ ꯑꯃꯠꯇꯅ ꯄꯥꯜꯍꯧꯕ ꯍꯥꯏꯕ ꯑꯁꯤ ꯑꯣꯏꯊꯣꯛꯂꯣꯏ꯫ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯇꯪꯗꯨ ꯂꯩꯇꯥꯕ ꯄꯨꯔꯛꯅꯕ ꯍꯣꯠꯅꯔꯤꯕꯗꯁꯨ ꯁꯧꯒꯠꯁꯤ꯫ ꯑꯩꯈꯣꯏꯅꯁꯨ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯍꯥꯏꯔꯛꯄ ꯋꯥꯐꯝ ꯑꯃꯗ ꯍꯦꯛꯇ ꯏꯟꯕꯒꯤ ꯃꯍꯨꯠꯇ ꯑꯆꯨꯝ ꯑꯔꯥꯟ ꯀꯔꯤꯅꯣ ꯍꯥꯏꯅ ꯈꯟꯊꯅꯕ ꯇꯥꯟꯖꯥ ꯂꯧꯁꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ꯫ इमुंगजी याम मरु ओइग्रे मणिपुर लरिबा इमुंग लोइनमक्से इमुंग लोइ ओइरबको मणिपुर से याम थुन जावकनी हजिबोदि मणिपुर जी इमुंग जी अत लेतबदम तोय को इमुंग लेबा मांद्रा खोइजा इमुंग लेतब ai sum yengda ko hoi khungdang da di khar lei hoi a da di impa da dem lei tre da imung se ko yum ga imung ga yam khine ko yum hai ba sina khoi gi cement gumba che gumba yot gumba jinga gumba aduna sa ba du ne yum hai se masini ma yam pamnari se wang wang ga sa ba si ura ga oh punji ji dai sum yum se lei bu ngamoi da ko ga khallaga lambi sapda khalise ade mai nupa da ga ningai torise yum phajom da saji kano yum phajom da saji kano ga haise adu natti maru orise adu yum haibatu gi manung da leiba imung haisne imung ji da leise kana kana no ikubo inempo ai nupa ai angang makra mane lei myam se sigi thamoi gi mari nungsidana yamna nungsidana ko tokshinda banatana amaga mateng pangnaba leita laire yengnaba awana saruk yongnaba ikai khunana ngangnaba isau langnadaba yam nungsina lai leiba imung nindana khoise mandi ne ba imung se sida patana loina ba imung do adubu imung ko weba manipur kai lege mayam adubu madugi marakda kari tawraga sati la katage Gomela aphadoira gomela aphadoira nahan mayam nahan ne gomen sina thon ni bire to aphadomi gomen ai to aphadomi gomen to khre February ni to khre gomen kana nei tre kari gomen ne aphroi do ni habi sin kari kai dai lo kari apho to ra ge thanti wene kai to ge ngarang nahan si khara sondegi moi sipai la mi pha do Maya kami ni kasi benching lain ng bedra ahin de kay dai yun dala kun photo to madam to government le tro khadu ni han kun kana na ko moi kan bilage kana na ko moi ngapi lage aduna aina samna aina ni ni mi na han to 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 jati
ꯍꯧꯖꯤꯛ ꯇꯝꯗꯧꯔꯤꯕ ꯉꯥꯡꯅꯗꯧꯔꯤꯕ ꯀꯩꯗꯧꯗꯣꯏꯁꯦ ꯅꯨꯄꯤꯁꯤ ꯀꯩꯅꯣ ꯅꯨꯄꯤꯒꯤ ꯁꯛꯇꯤ ꯀꯩꯅꯣ ꯅꯨꯄꯤꯅ ꯇꯧꯒꯗꯕꯅ ꯀꯩꯅꯣ ꯇꯧꯒꯗꯕꯅ ꯍꯥꯏꯕꯗꯣ ꯃꯗꯨꯒꯤ ꯄꯥꯎ ꯈꯟꯅꯗꯣꯏꯅꯦ ꯁꯤ ꯑꯩꯈꯣꯏꯗ ꯌꯥꯝ ꯀꯥꯟꯅꯔꯤꯕꯅꯦꯕ ꯑꯩꯈꯣꯏ ꯌꯥꯝ ꯐꯔꯤꯕꯅꯦꯕ ꯅꯨꯄꯤꯁꯤꯡꯅ ꯀꯟꯅ ꯗꯥꯏ ꯂꯧꯔꯛꯄ ꯍꯥꯏꯁꯦ ꯁꯃꯥꯖ ꯑꯃ ꯃꯃꯥꯏ ꯆꯨꯝꯕ ꯉꯝꯒꯗꯣꯏꯅꯦ ꯑꯗꯨꯅ ꯑꯗꯨꯒꯨꯝꯕ ꯐꯤꯕꯝ ꯑꯃꯗ ꯑꯩꯈꯣꯏ ꯆꯠꯁꯤ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯡꯗ ꯑꯩꯈꯣꯏ ꯁꯥꯟꯇꯤ ꯂꯥꯛꯑꯕ ꯀꯥꯟꯗꯗ ꯑꯩꯒꯤ ꯊꯥꯖꯕꯗꯗꯤꯅꯦ ꯁꯥꯟꯇꯤ ꯂꯥꯛꯑꯕ ꯀꯥꯟꯗꯗ IDPꯁꯨ ꯃꯌꯨꯝꯗ ꯍꯟꯖꯤꯟꯕ ꯉꯝꯅꯤ ꯁꯥꯟꯇꯤ ꯂꯥꯛꯑꯕ ꯀꯥꯟꯗꯗ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯆꯠ ꯌꯥꯗ꯭ꯔꯤꯁꯤꯁꯨ ꯆꯠꯄ ꯌꯥꯅꯤ ꯀꯣ ꯑꯩꯈꯣꯏꯅ ꯄꯥꯝꯗꯕ ꯊꯣꯛꯍꯟꯅꯤꯡꯗꯕ ꯃꯌꯥꯝ ꯂꯩꯔꯤꯁꯦ ꯄ꯭ꯔꯤꯊꯤꯕꯤꯗ ꯂꯥꯟ ꯊꯣꯛꯏ ꯋꯥꯔꯜ ꯋꯥꯔꯁꯨ ꯊꯣꯛꯏ जाति अमग जाति अमगी लांसु थोई कंट्री अमगी लांसु थोई लान मयाम अम थोकसे अकोमदा करीगा लुसिनगे हेलो नाना वायोलेंस ना अकबाब तो कोरते मिसी मिना पिकअप मिराव को लन थुमांबा नतना अकबाब तो कोरते अदन मसी तो असी amada lam gi bokun bokun bokko madu aunarasi loisanarasi haibisida loisina mangatane adumaina lakko matam sida ba noina na horai dudi noina duda noina hana tor bagaina ko sunga lergadi nungsina musi korya gadra adu basima haije ge ai si hai na kana go mutranti nungsina badu korona bai de mukta koi moina tawrige ya gadra adu dia आइन नम लेरी आइन जिगी मतुमिना मीगी लमदगी आइन काइना चंगपा कोई सिदा ले हो थोक तो ले सन पुनम खंतो का बिरंदा हलंगदम नि हाइसे सरकार न निंग कांदा संविधान भारत संविधान की मखादा आइन की मतुमिना थोक से तवदम ने हदा कोई सिदा इविक्शन लाइदना इविक्शन लाइदो आइन में तौरपनी संविधान नियम की मखादा तौरपनी तो न कोई कनाम ये नियम देना ओइना युम से यंगार के हैगा कोई थुगारगे है काना अदो जगाम तक मी लिसिंगम न नत्रग मी जामन चवाना अगा नोई हिंगोन से हेंजले सोरोक तक थुगारगे है तो कोई किसी यारो लाभ तो कने आइन न तोर कुनी ना कोई कना तो ये कुन नहीं देना अदो माइना लालीबा सोयलीबा कोई न पालीबा पोर कुन मक्सिदी आइन दुगी मखादा कोई सरकार हम ले काना सरकार पुनः मधुगी थबकसिंग तौरकांदा कोई पामदबसिंग लौथोकगिदौनी अदुगा कोई पामदब मणिपुर ओइगिदौने कोई हुजी मणिपुर सरकार न सकंबा ट्राइब कुंठा मरी लई सकंदब खरगा कुंठा तरे तई मिसे कनात हुदुंग नबियारो मणिपुर से कोई खतगी ने हाबियारो हानदगी नाइबा अकोइगी नी हैने लेरमिबो कोई ट्राइब कुंठा मरी मंगा तरे से अने खरा कहो तौर रिकॉग्नाइज तौर खरा लेरी सिगे यार कोई मैम सिगने अखोईने यार अना पल्लीब ट्राइब सिंह मनुंगी अखोई खतगीने यार अखोई पुनः लेमिनदबसु यार अदु लेबनिना अमसुं शांति पोरक्तरिगे तंदु लेताबा अवा अना मिकप मिराव कोरसि हरोइदबिना अखोईगी सावनिंगबा पेट बदुसु खर खांगा कांदा हुजी खनरिबा कांगुसिंदुगा अखोईगे यानरे है कांदा यानिंगदबा खर लमहेते हेबदुदी सरकार के आइन की मतुंगिना अदु मराय लाचिनजगिने अदु मतांगगा मनि यानदुबा इन हाइजरिसे अयादा सिंग थबक सिंग पांथरको मतंदा अइना प्रेस ता कैदा मदंगा को स्टेटमेंट सिंगदसु इंगियु